Arambai News Guwahati da Maitilongi Pau tabiribasingbu ihan handumaktada chingangbam Susitrani na khurumjari. Hojing asigi samlappa mariba pau sing lobirase. Numit ninigi barak khongchat ki ngasi aroiba numitta Assamgi CM Himanta Biswa Sarmana Silchar Circuit House ta aroiba kasari ningtho Govindra Chandra Narayan Hasnugi mitam maikhum hangdokre. CM na kasari ningthogi aroiba konung Khaspur da suchatuna mafam asigi phibam yengsin kibaga loinana mahaki ahanba khongchat oina Sonaigi Bubon ching da suchatuna chahi chamapan helaba Shiv Mandir da laklamki. Lambiga chahumna konba Khaspur amadi Bubon Mandir asi ngak senanaba amadi semgat sagat nabagidamag akhanaba thorang lengakna paikhatlagani hainasu laukthoklamki. CM na paumi sing da Assam da lariba Hindi ngang basing amadi Manipuri sing loinana barak tampak ta khundariba Kanglup singi awat apayeng sin baga loinana angamba mateng pangani haibagi thajabasu phongdoklamki. COVID na maram oiduna tha 19 hena thingduna lereklaba Assamgi cinema hall sing hangduknabagi wakat thangalakre. All Assam Cinema Hall Employees Association na Assamgi district khudingmakta makhoigi hingnanabagi lambi leiraktre hairaduna atay athingbasing komthorakliba asigumna cinema hall sing so hangdokpinaba hall mapu sing yauna wakat khungjang changsinkre. Adubu thengna phangba paugi matungina lagliba October thadagi athingba kharaga loinana hall sing hangdoknaba yai haina lengaki maikaidagi khanghalakli. Assam Medical College Hospital Dibugargi handakta COVID positive oikraba Principal Dr. Sanjeev Kakoti gi hakchangi phibam lusilakpadagi airlift ki khuthangda Guwahati da puraktuna GMCH da kanna laikanari panbayai Dr. asi Guwahati airport tagi GMCH phawba purakpada green corridor semduna purakpataki. Assam Manipuri Sahitya Parishad Hailakandi District Committee na sinduna Indramani Public High School Madari Parda Assam lengak na logadoriba TET examination thagadoriba mahiroi singa punna phaminakre. Nandaibam Dhaneshwar Vice President AMSP Hailakandi na bifamapu Koizam Sopan Singh Vice President AMSP na athoiba mithung Kabam Chandrasekhar Maisnam Nandakumar Thangzam Manilal Pukrambam Noni amadi Azaina daisa famke. Koizam Sapanna Manipuri Lona Mayok Nariba Awat Pakayagi Maramda CM Himanta Biswa Sarmaga Unarubagi Paudam Thamki. Konsam Robindro Secretary Hailakandi District Committee na Thoram conduct Tokibagaloina Thagat Waisu Thamki. Lagliba September Kunmanga Madi Kuntaruk Howrah Railway Colony Gurmohor Indoor Hall West Bengal da Sanagadoriba First Indian Progressive Cup Open National Taekwondo Championship Inglisingani Kunma Thoida Lakipur Subdivision Taekwondo Association Kasargi Sanaroi Nipana Sarukyagadori Sanaroi Nipana Dudi KH Chinglemba M Nabachandra Azaruddin H Sumit Soni Dewal Bauri Benjamin Ajiz Kazi Bhaskar Das Amadi Anand Bauri ne aduga team coach oina Taurangbam Nogendro amadi team manager oina Y Tonusu chatkadori. Assam Manipuri Sahitya Parishad Hozai Masagi President Oramba Amadi Potharaba Forest Ranger RK Indrajitna Hokiba September 13 Irai Numita Khanghodana Lekidabada Naharol Korirol Silup Assam Lakipurna Awaba Phongdorakre. President Yumnam Ilabanta Vice President Thokchom Biswanath Amadi General Secretary Konthauzam Nandababuna Silupki Maikaidagi Awaba Phongdorakle. Asida Sunatana AMSP gi Vice President Professor Ngangom Basanta Kumar Amadi Advisor Ingudam Binod Loinana Parishad Lakipur Masagi President Ngangom Baba Machanasu Awaba Phongdorakli. Sahitya Academy Translation Prize Lauthokre Manipuri Gyoina H Shyam Sundarna Lemjaningai Oiraba Manasi Phangke Athum Ahau Yonba Nupa Kauba H Shyam Sundar gi larik asi RK Narayan gi English novel The Vendor of Sweets tagi handokpane. Aiba Haikruzam Syam Sundar Sahitya da Thengna Khongdarak Pamisakni English Simaga Chamapani Phumapanda Pokiba Aiba Sina Manipur gi climate ki matangda ihan hanba lairik Characteristics of the Climate of Manipur Phongki Punsi Saireng English ngani Tarada Phongduna Sahitya da Khongdaraki Asida Sunatana Ernest Hemingway gi The Old Man and the Sea su Manipuri da handokrabane.
Panbayaba Amana, Manipuri Saknaraba Aiba, Elangbam Dinamani, Warimachagi Larik, Pistol Ama, Kundale, Ama Haiba, Larik Asibo, Nepalida Handokpa, Yuta Pistol, Yuta Kunda Puspa, Gidamak, Nepali Longioina, Bhavani Adhikarida, Translation Award Pirakre, Masi, Manipuri Lon Amadi, Saitegioina, Choktok Janingaini. Amukogi Midiang Makada, United Clubs Organization, Bishnupur District na, Mapungoiba Togdang Lodana, Kun Kayagi, Local Club Kunipana Punduna, Wangu and Napat Surroundings United Clubs Organization, One Suko Koba, Anuba, Apunba Loop Ama, Amukogi Office the same cray. Organization asi Sembada Amukogi President, Pyroism Nando Luangna, Mayai Tangbalo Kibagaloina, Lubasigi Luchimbacasu, Yauki. Hamom Ningthem Maitebuna, Anobalubasigi President, Aduga, Amom Binoina, General Secretary Oina, Kanki. Tabak Subhamda, one Tarak Padagi, Koki Sarukta Soktuna, Imfalgi, Ras Medicity da, lying Chatarakiba, Lamlai, Makale Kaidigi, Hogzik Awabada Tariba, Seram Joida, like minded group LMG Manipurna, Selgi Matewina, Lupalising Kun, Dengbangduna, Imungasigi Awabada, Sarugyakre. Indian Constitution gi Nipan Suba Schedule Chalaba, Mithelona Sigi, Masagi Sagona Jaraklaba, Lamdamasigi, Sakhang Mayek Asi, Laibagasi Sel Mayek that Jahi Kuntra Suraba Fawada, Hapchin Bangam Dribasi, Laibak Tivane. Lamdamasibu Mayek Takliba, Lyric, Royal Chronicle, Chaitarol Kumpapa, Amadi, Ningthorol, Lampu, Banachingba, Punna, Lyric, Marfutaragi Matakta Lariba, Lyric Singasida, Iriva Mayek Asiga, Masak Manava, Maitei Kunai Asigi, Mayek Ne. Kanagumba Karana Masagi Maranai Oiba, Mitengda, Sel Mayekta, Mitei Mayek, Achumba, Asengba, Kangdiba Fauba, Hapiganu Haina, Chahia Sigi, Hokiba, August Kunmapanda, Pongdokibasi, Manipur Amadi, Manipurgi Wang with the Lariba, Manipur Machap Namakioina, Laibak Thibane. Spelling Committee Ama, Awang Bataki, Mitei Mayek, Spelling Committee Ama Sembiu, Loinana. Indian currency note ta Mitei Mayek Asibo, Hapchin Binaba, Manipurgi CM, N. Birena Luching Balenga Asigi, Punging Chiksinjari Haina, Mitei Mayek Kuntrataruk Sandokpa, Lublen, Kangla, Imfalgi, General Secretary, Tokchom, Manjurina Tadorokpa, Chirol Amana, Kangalakle. Afghanistan ge Mahai Tampam Sang Singh da Oza Nupi Singh Amadi, Mahiroi Nupamacha Singh, Oza Nupa Singh Amadi, Mahiroi Nupamacha Singh, Kaktamak School, Karakadavani, Haina, Taliban Lengakna, Lokthokrabagi Matung, Ngarang Thangza Numit, COVID pandemic Matung, School Hangdokna Kibada, Nupi Macha Singh Amata, School Karakidre. Hauziksu, Nupi Amadi Nupi Macha Singh Matangda, Taliban gi Athingba Singh, Kom Thokpa Leidri, Haibadu Utli. SpaceX na tourist Marimak Puraga, take the Kaidana, Malim Gilaymaida Amuk Halakre. Ngarang numit tadringai hek mangoinana SpaceX capsule na parachute ki mateng na Atlantic Ocean da takhi. Asumna civilian tourist astronaut Mari tongduna Prithvi gi orbit ta koiraba malim gi ahanba private flight ki khongchadasi numit humni gi mamangda paikhatkiba mafam adudagi irap laptana amuk tarakhi. Bangladesh ki Hanagi Prime Minister Begum Khalida Jia Senjal Thumjagi case anida chenabadagi jail da lainanabagi takiba charaktagi tha taruk hanthahankre adubo ana layengi damak oirabasu mapanda chatpagi ayabadi pidri Begum Khalida Inglisingani taratareta Senjal Thumjagi case anida chenarambadagi chahi mangagi oina jail da lainanabagi wayal takibane. Ngasidi Mapalebak Singh the Lariba Afghan Embassy Singi Maraibak Tambangamdri, Kara Amanadi, Taliban Lengak na Mari Tadat Nabasu Yaukre. Hariba Mari Tadat Nakraba Embassy Sing Asina, Maning Makatam na Tabak Tauri. Adubu Makoigi Revenue na Kalaidagi Lakliba, Kanbangamdri. Panvayabadi, Ministry of Foreign Affairs ki Staff Chada Marfuna, Afghan Tadoktuna, Chatkrabane. Kuna Chahalaba Myanmar the Laiba Pro Democracy Organization Amana Laibagasida Democracy Hek Halakpaga Manipur Dagi Lakliba Lalhoba Singasi Tanthokragani Hairakre Myanmar gi Tamu Amadi Saigang region da base oiba People's Defense Force na Manipur gi Lalholup Singasida military ga Kusamnaduna Myanmari Singi Mayokta Lan Toribasi Lepnanaba Hairakhe Hayang Ningthau Kaba Numitagi, Kendra Lengak Amadi, NACN IM gi Marakta, Wari Sanaba Horagane, Wari Sananabagi Damak, Muiva Yauna, Lalolubasigi Luching Basing, Dimapurgi Manak Nakna, Semu Kedima the Laiba, Police Camp the Tungkre.
Panbayai, Handaki Wari Sanabasida, Nedagi Convener, Amadi Assamgi CM Oriba, Himanta Biswa Sarmasu, Yaugadori. RN Ravigi Mahutta, Handakta Nona, interlocutor Oina Khankraba, IB Special Director Oiramba, Akshay Kumar Misrana, Kendra Lengaki Maikidigi, Lalolu Asiga, Wari Sanagadori. Hauki Wapung Kunmaria Sida India, the COVID ki anova positive case listing Kuntraga, Chatred, Humbudra Humdoi Punky, Jahum Subna Mapanna, Lakide. Amadi Malemda, America, the Quaidigi Yamna, Habidi, Lagamaga listing young Kaitare, Jamapan, Kunmanga, COVID ki anova positive case punky, listing amaga Jamapan, Kuntrani Pana, Lakide. Awanopugi state singi manungdana, Assamda, Jahumgo Assamda Chaniga Yankai Mapan, Mui Taret na Laikidre, Meghalaya da Chamaga Humpunipan, Mui Manga Laikidre, Mizoramda Lisingamaga Chama Supna Mari, Mui Ani Laikidre, Aduga Manipurana, Chaniga Kuntramari, COVID ki anova positive casing punky, Aduga Amana, COVID namaram oiduna Laikidre. Aroibadangasi tentakpa Maroiva Pao Kara. Manipurdagi Olympian Psycho Mirabai da Yumpamoiraga Sanaba Sumanglila Mai Iglaba Tamoi Nasi Imfalgi Iboyaima Sumanglila Sanglenda Premier So Utkre Mizoramdagi Hockey Olympian Lalrem Siamina NGO Ramki Kutangda Mizoramda Lariba Myanmar refugees singda Lupalising Kungi Mateng Pankre Mathaga Samgi Sib Sagardagi Angak Pawa Moina Jahi Yamnamak Nauriba minor Nupamacha Amana, Pakamacha, Ahunga Yanaraga, Mamagi ICICI Bank account tagi, Lupal Lak, Taramapan, Hek Tobagi, Watogama Thorakli. PUBG Sanaba Pakamacha, Ahumasina, Anganga Sibunam Tak Todana, a Jowa Senfamasi, Loktopa, Oiramgani, Kana Chingari. PUBG Sanaminariba Makoi Mari Mak Kangbangam Kibagaloina, Pulisna, Matang Pavasu Hokre. Brain tumor na naraba chahi taramathoi khaktamak suribi Gujarat ki nupi macha amabu mahakna IS officer ama oiduna district collector oibagi mangphau hananabagi damak nongmagi oina Ahmedabad ki collector ohenkhre Masagi chahi humbudra mathoi sukhraba Assam dagi Arunachal Pradesh ki advocate general oiramba Assam Cricket Association gi hanagi president amadi Assam gi amatangaraba international cricket umpire loyana saknaraba senior advocate Nilai Dutt ngasi cardiac arrest namaram oiduna Karnataka da laikidre Sikkim lengakna local londa Katli haina khangnaba copper mahasirbu state fish oina laukthokre Madhya Pradesh da class 1 dagina class 5 phawbagi oina hayeng habadi September 10 dagi hauna school sing hangdok lagani Civil Aviation Ministry na chada marfu mangagi capacity da flight paiba haunanabagi airline sing da khanghankre panbayai hanadi chada humbudrani thoi dasmik mangagi capacity da paibagi ayaba pirambane Hauzik Pawbada state amadi Union territory sing da center da COVID vaccine dose crore Mudrani Pan Hena Yenthokre. Mumbai court na terror suspect Rizwan Bu hayeng thokaba numit fawbagi oina police custody da thakre. Charanjit Singh Channi Punjab Congress Legislature Party gi luchingbo oina khankibaga loinana hayeng thokaba numit ki ayuk Punjab ki anoba CM oina wasak lorogani. Congress ki Dalit card oina Mikhal da puthokadariba Charanjit Singh Channi Hanagi CM Captain Amrinder Singh gi mayokta revolt tobagi damak Congress High Command mana pibani hainari Bangladesh chahi tarani thoidagina taratret fawbagi manungda leiba mahairoi sing Pfizer corona vaccine kaplagani amade boxing star Manny Pacquiao inglisingani kuni thoida Philippines president gi mirep oina chongthoklagani lauthokre Ngasi gana di Arambai News Guwahati da Maitelon gi pau sandok chaba matang solution jabaga loinana tabiri basingbo amkaso hanna khurumjari